ꯃꯥꯂꯦꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ cctv ꯀꯦꯃꯦꯔꯥꯗ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯍꯧꯕ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯈꯔ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯔꯣꯛ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯤꯉꯩ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯑꯃꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯔꯤꯕ ꯃꯃꯤ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯤ ꯑꯁꯤ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯨꯅꯁ ꯇꯧꯔꯤ, ꯍꯥꯏꯕꯗꯤ ꯃꯃꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯃꯃꯩ ꯄꯥꯟꯕꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯁꯤ ꯀꯔꯤꯃꯛꯇꯤ ꯑꯣꯏꯗꯣꯔꯤꯕꯅꯣ? ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯁꯥꯁꯇ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯣꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝꯂꯣꯟꯅ ꯂꯩꯕ ꯃꯇꯩ ꯃꯅꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏꯒ ꯊꯣꯛꯃꯤꯟꯅꯔꯛꯄ ꯍꯨꯏ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯑꯃꯗ ꯃꯅꯝ ꯂꯧꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯄꯣꯠꯁꯛꯁꯤꯡ ꯍꯨꯏꯁꯤꯡꯅ ꯎꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯟꯈꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤ ꯄꯣꯠꯁꯛꯇꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯌꯨꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤꯅ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 1:40 ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯄꯗ ꯏꯀꯪ ꯈꯪꯍꯧꯗꯅ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯥ ꯑꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯏꯀꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯁꯤ ꯆꯤꯡꯈꯤꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯁꯤꯗꯤ ꯕꯦꯔꯥꯅꯤ꯫ ꯃꯁꯤꯅ ꯁ꯭ꯄꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯔꯨꯝ ꯑꯁꯤꯗ ꯊꯦꯠꯇꯨꯅ ꯊꯝꯕ ꯄꯣꯠꯆꯩ ꯑꯁꯤ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯇꯨꯅ ꯂꯪꯕ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯁꯤ ꯀꯣꯏꯆꯤꯡ ꯆꯤꯡꯕ ꯑꯃꯗꯤ ꯇꯋꯥꯔꯁ ꯑꯁꯤ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯔꯨꯝꯗꯁꯨ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯄꯥꯛ ꯑꯃꯗ ꯇꯝꯅꯩ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯌꯦꯡꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃꯅꯤ꯫
ꯃꯁꯤꯒꯤ ꯍꯥꯏꯕꯤ ꯁꯥꯟꯅꯅꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯗ ꯌꯥꯎꯗꯅ ꯃꯊꯟꯗ ꯍꯥꯏꯗꯨꯅ ꯁꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯎꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯄꯨꯂꯤꯁꯁꯤꯡꯅ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯅ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩ ꯃꯇꯝ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤ ꯎꯔꯛꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯋꯥꯜ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯁ꯭ꯇꯦꯌꯔ ꯑꯃꯗ ꯃꯃꯤ ꯁꯥꯃꯤ ꯃꯅꯤꯜ ꯑꯣꯏꯅ ꯇꯧꯕ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕ ꯑꯃ ꯁ꯭ꯇꯦꯌꯔꯁꯤ ꯀꯨꯝꯊꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯁꯤꯅ ꯁꯣꯔꯣꯛꯇ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯧꯔꯛꯄꯒꯨꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯥꯏꯀꯜꯁꯦ ꯃꯊꯛꯂꯣꯝꯗ ꯌꯥꯝꯅ ꯋꯥꯡꯅ ꯂꯪꯈꯠꯈꯤꯕꯒꯤ ꯁꯛꯇꯝꯁꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯎꯔꯤ꯫ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯕꯨꯠ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯗꯣꯔꯤꯕꯔꯥ? ꯅꯨꯄꯤ ꯑꯁꯤꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯣꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯀꯔꯤꯃꯛꯅ ꯆꯤꯡꯂꯤꯕ ꯖꯥꯠꯅꯣ? ꯃꯁꯤ 2016ꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯁꯤ ꯊꯦꯡꯅꯗꯣꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯜꯂꯧ ꯂꯦꯞꯄꯝꯂꯒ ꯁꯠꯂꯧ ꯃꯥꯡꯈꯤꯕꯒꯤ ꯁꯛꯇꯝꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯊꯣꯛꯆꯜꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯔꯣꯁꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯐ꯭ꯔꯥꯟꯁꯇꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯧꯅ ꯂꯩꯖꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯊꯟꯇ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯔꯣꯁꯥꯅꯥꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯀꯥꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ
ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯃꯊꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯎꯔꯤ꯫ ꯔꯣꯁꯥꯅꯥꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯔꯣꯁꯥꯅꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯣꯁꯥꯅꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫